Chief Minister Nongthombam Birena chair lawduna ngasi Chief Minister Secretariat Cabinet mifam famduna tongan-tonganba department kayagi agenda sing puthokduna khana nainakre. Cabinet mifam aduda education sector da ozagi awatpa lairiba asi yenglaga state lengakna chada tara aduga center na chada marifu tara puthoklaga graduate oja chamanga Loubada Ayaba Pikhre loinana nauna semkiba district tareta social welfare department ki district social welfare amamam hangdokpa loinana Manipur scrapping policy implement taunaba su Ayaba Pikhre. Center lengakna chada marifutara aduga state lengakna chada tara puthoklaga tolop piduna center na oja chani tara aduga state na oja chani marifutara punna oja chamanga asi SSA gi makhada launaba warep lokhibaga loinana district taret ki district social welfare office hangdoktuna post humbudara thabak lobadasu ngasi gi cabinet mifamna yanaki hairi